mayam gari se loina mak thaunari ko thauna base ayamba aina sum yengakpa matamda khoi gari gi side khoi gi side glass hai batare khoi gari achobagi khoi side glass khoi ORVM haja adagi amana khoi gi IRBM haina smaina manungi adagi mapan gi smaina IRBM haja manungi yorba khoi gi keno sini aduga ORVM haja khoi gi mapan da leiba keno sini side glass side mirror sini buko adu masi ayama matamda khoi sum aina sum yengjarpa thengnajarpa sum setting je masi khoi gi kai tare yamna sana da ba tare akoina hek maning uragadi yare haibagi dadum mayam je yam adjust tawraga loi yam thamna bu ubo ko adusi kadai phawba sumi kadai phawba lali habado ngasigi video sida habet charakpa ma cover tawjarke mayam gi damakta haidi kamai tawna set tawgadagi habado haidi khoigi set tawgi niyom je kita kamai tawna set tawgadagi habdo mayamda samlapa adugi video ne ado mayam si khoi khangna khoi gi kai tare yam light thokpado adusi light thokpasina maram war khanda khoi gi accident thokpagi chances sama laibra na khanbadagi sigi video se semjabane habtare ado mayam video se haujingeda channel asibu nungsibiduna subscribe like and share sungai choina toksen beramo sugumba gari ga mari lainaba content sing mathang upload torpada dom da hena idea dom da notification lakna bagi damakta habtare ado hauna torse video se marak thana khoi gi mayol driving school na akhanaba discount winter gi discount 10% off toroga khoi gi driving school da tambagi kudong cha pijari contact number hap sare sita contact toubiyu khoi ahan bada ekhoina gari he kakhalakpada khoina tawgoda buse aigi phambam aigi khoi gi steering mamang aigi steering chidagina aina phammiba jaga se kyam lapna kamai tawna phamgodagi habji ma sabchana distance suma lowirani aduga aigi poser haibitare poser si kamaina semgani ai yamna comfortable oiba mongda haibitare yamna nungaina thaubu yana bai mongda sembirani hanbada ko adugi matung tarakpada khoigi sigi khoigi steering ga khoigi haksang ga yam naksan nanusu lairedabani maramdi khoigi accident haibis tamangam de aduna accident thokuma tamda yam maina na agadi khoigi airbag china khoida hena aduna hena amangba oirpa yabagi kudong thibadu laiko maram aduna khoigi khoigi khut ama khoi steering gi sigi keno sida khoi khujeng si ankle je smaina khutche sapsana ai gi lai position sidagi phamma ting thokbu kanda sigi steering gi sigi mathak sida sapsana distance la pa je smaina la hen bio aduga ai gi keno do poser do sembio boga adu targa di nang khoi gi safe zone da habi da samna safe zone da phammi habi ga samana adune adu makha tar poina khoi gi sigi poser je laukhra matungda kai si phibam je laukhra matungda khoi ahanba tawdo se kaino ha kana khogi sigi khogi IRBM se kamaina set tawgodage habdo ai ucharake adu yengmina je sida leire se IRBM sini ko sigi se IRBM ha je khogi interior rear view mirror habni ko aduna sigi magi khoina kamai tawna yenggadage haba matamda sigi khogi magi corner se khoi gari gi back side ki khoi sigi corner se sine adagi somna kan gi sigi corner sine adi makha sigi corner ne adagi si se songi makha ji corner ne pulap sigi rear view mirror sida loina ma uhan bio ba smaina sigi sapchana manung lehen bira kanda khoi gi aina yengba matam da so khoi gi ngak se cheptharaga paidharaga yengoi damne smaina sapchana lehen biro smaina sapchana leira matungda mathangi setting mo hajar ke smaina thambirani go adu akoina sumaina thamba kanda khoigi yengba kanda ai si film jidagi aina yengdu si kamai yengdagi kan rear view mirrors yengbse sumaina tor yengda ngatiba ngakse sepu yeng aina lai film jidagi dum haina kitang mitchina dum sanaga dum nebugo adi somna kan gi koi ORVM mapan gi se sina mu kamai ni yengdagi ha kanda sidagi dum ai lai film jidagi mitchi khaktang haina taklam smaina yengadi khoida su hena comfortable zo agani aduga line ju thokane ba smaina sepu ga smaina yeng tar gadi khoida kai tare khoi thauring da maroin gari thauring smaina yengadi khoida su hena kai tare gari thaubuda hena attention do laitabadagi concentrate laitabay aduna accident thokoi yabagi chances so dum laigane bugo sisina khoigi kai tare ani suba hai tare ani sub step hai tare han steering gi ai phamam phajana kena tobirani adu mathangda mu sigi keno sima mu khoigi
IRVM sima muk set tawbirani ko adu matung tarpda muk kai tawgada ge heda muk yengsi ko ai window glass sing dage ai no sig lai se lampak tane bo lampak ta khoi kairangi PUC club ki hek la khoi lampak tane lai se adu si aina side ORVM se khoi gi kamaina adjust tawgada ge have do ai magi leiba position do ai yeng adum hidit mem da uchar ke do sida hidit lambi do ai thoga ai uchar ke adu yeng ne se adu sig aina ahan bada khoi gi rear view mirror interior gi khoi gi sigi keno se si je smaina ai gi yeng bada smile lai ko sigi angle da smaina thamgra matung da khoi gi ye ka doi se khoi gi sigi mapan se mu yeng ase bo mapan se mu yeng ase mapan se yeng ba kan da khoi ayamba khoi nya aina hojik sigi sigi ai gi sigi keno se ORVM se kamaina aina u se kamaina u ge ha kan da sumaina u ye bo sigi angle se da sumaina we da ma sigi lai ba position je la leba ado koi maruina koi gi side glass sigi ORVM je koi gi setting je ani thong na lai gane bo ani thong na idea koi gi ayamba highway da thauba ama highway da thaubu gi setting haiba da ta seng har ga de highway da thaubu gi ama lai ni aduga koi gi intervillage road koi city manung area haiba ta re kitang koi city area haiba ta re ade da thaubu kan da na sumaina mu thau haidi adugi keno sina mu thongan gane bo adu kamaina tawgu dage habdo ai hana koigi city area gi city da kamai tawgu dage habdo nei hape hajara ke ko azik si gi position jine jing lai je adu si je sumaina yaringi thambire da maram di koigi akoi ni yeng doi si tung si hapi ba glass se maruina tung da lai ba posak si akoi u da bai da mak tane ba hapi je aduna ayam ma tham da koina gari se mi ayam ba sigi portion je ai gi gari maning gi portion je sigi je si tangkai ma pura glass da tangkai pura cover to le adu ma si yaringe smai to biro dam ne do kamai to goda ge have do ne ina usar khadoi je thing si da akoi smai na dam left right smai na lei ko set tong nam je smai na tawr ni aduga som dieng biro si lei be position ja ina uri position je smai na uye bu go adu si kamai to ga to goda ge have da hajar age only 15 to 20% have tare ko adu magi koigi blind spot se yamna leitana ba haiba tare chom da illo sumaina yung sigi aina uri ba kaino se aina jing sai pham gi position do aldagi yeng bi gidong ne ba ayu sumaina ure ba sumaina uraga di koigi sigi makha gi koigi kaino se handle je thong hang dok nam je sigi je sigi koigi triangle ai sigi magi corner jaga makha gi last corner je swai gi jaga sida oina tahan biyo ba adi tadi si sapsana tare habe ya yadri ado si makharo me kidang pupuda biro ko smaina mathaki akogi atiagi saruk se sina hen yamna cover to hon bigano ba smaina sigi sang do thambiro aduga dum ya si akoi 20% 15% gisang je smaina thambiro do targadi tungda laiba gari singji koina adjustment do buda hadi yam marang kaina ubusu ngame aduga akoi gi ken wasu gap tu jo koina khangma ngamane bo ko koi gari dagi moi je kam gap oi habda gap ta space cam lai ga thauri habda ORVM je adu somna kan da su yeng ko kan da sumaina chigi je ORVM sumaina set taw ne bo adu masigi su yam kana bamna koi gi koi maning da koi side ta koi je cam koi suppose side ta drain lai re khala je ba drain je koi kamai tawna drain si dagi cam lam na lai koi gari se cam nak na lai habji som dagi adjustment ju dum low bu su dum ya e ba ko aduna sumaina koi gi only sigi setting ji ju la le ko ai no ji thami ba setting je isi dai u ba da ado ai mutang hai jara ke ai ji taw jara ke yong ba sumaina adi je ai na uri se sumaina ure sumaina ura ga di ai gi thong hang do pom gi keno sina corner jaga makha is da tare adi ta di sigi position je dum ya re ba ko sigi position ji dum thamba ya re adi je sigi position ji da sumaina thambira kan da akoi na koi gi
ORVM setting je sumai tawrakanda thauba yaganebuko setting je dengo mayai gisu IRBM ju sumaina sigi manung chap chana lehelani aduga mapan gisu aina hariba position ji thambirani sigi thong hangdopang gi point je sina corner ji ta halakanda sem space marang kain hanbiwa ade som gisu sagi aina sigi thong hangdopang gi sigi leiba sigi urije sigi je sigi jina sigi corner sida sumaina ta hangdong neba aina yengba kanda adu tadi sagi khoina thau matam da su yam marang kain na nungaina koi maning adi mamang swani yeng bakanda su yam nungai na thauba ngamgane buko ado mathang hoi highway gi setting china mu kamai tawge har kanda highway da di sagi lambi se park panina chaw panina khoi gi mai magi lane je humari thongna khaido ga lai banina side ma da ko adu gi matung ina khoina koigi setting ju tonga lebuko aduna koigi setting je kamai tawgudage har kanda koigi sigi IRBM gi setting ji madi mem bhap ta bisi budi same way ni go aduga side ORVM mapan gi koigi keno se side glass se sida mu setting kitang kenara kaneba maramdi koigi sida koigi thawringe da koigi lane sense tawning ba adum yaw rebugo lane sense tawning ba yaw mem ai point am tang hajarumge mem koigi lane sense tawm dai koi turning tawm dai sida da 30 second wal ingida akoina turn indicator je on toubiyu ba yaringe aduga turning lairam dai so koigi brake se yaringe apply tawbigino koigi gear shift se down tawbir kanda turn tawbiyu ba aduga adune hana koida safe oigane abugo aduga koigi sigi side glass koi highway da kamai tawgudage habdu ai hajarage go so gi lane do koi mayam leibnina koigi ai hek nakan da thawrakadori ba jaga se masi koigi blind spot oiba haidi aina yengdoi maning ne maning dagi yam kam lamna laige habudune yengbudune ba aduga koigi hek thangna ba aigi gari sigi maning gi side ta kitang lapso khorgadi uba ngamda ba yawe ba aduna kamai tawgudage andga sigi glass se hena amuk laithokpa ma darkar oiba habidi maning gi di aigi IRBM dum urani aduga side ki sidi uba ngamda ba blind spot lay aduna koigi kamai tawgudage habda ai hape hajarake ga Yengbiyo ji aina ji uriba gari se ai ji setting saigi setting du den thawri je ado maning degi gari okto om lae ado si okto ji maning de so ada car am khame car je aina cover toba ngamba jaga haiba tare ko ado sige khoigi aina uri je mu sige mamang da gari em su laiba ado masidi uba ngamde ba ado masi kamai tawraga ugudage haibu ne ba ayong sigi mamang da car am su laiba to like ado si neba aikoina blind spot an hainer je ado masigi blind spot se aikoina kamaina tawgudage ha matamda aigi side ORVM je si ji u gi haitarga di side ORVM je yo swaina tawdi gari se ureba aduga sidadi mu udeba sidagi hek laithokibada sigi gari se udoineba aduna akoigi sigi center sidagi lauraga horen gari do sidagi smaina chatkibu kan somna sum chakkan sidse yobu kanda koigi sigi de urakadobuneba ko sigi sina koi highway da tawgadaba setting adu oidoineba ko smaina tawraga di koi highway da safe hoina thawbu ngamganeba ko ado mayam video se ngasi gi diswai da sum losenjarage mayam da video sina kitang kanaraga di subscribe like and share channel tawiramo saigi koi channel sida ngari ga mari lainaba content ngatane ina purga laksari se adna masang amuk ai gari ga mari lainaba koi content amma mu purga laksage mayam gi damakta so ngasi gi di swai sum losenjarage ado gari thawma tamda seat belt sungai chedna phabiu aduga gari masa thorga na helmet sungai chedna opiu haraga swai sum losenjarage